aduga advocate tarun salujan hari honorable court ubire jinsi asi session ba matam yamna changi aduga yamna su wana thoi lokthok laga mung yengmina se masigi jinsi asi mi amana makut nama khaktana lokthok ba haibasi oithok tabani jinsi body tight fitting oiba lokthok pa de yamna waba makhal gi jinsi ni masida aikhoi da thorli bo hangde hairiba numituda phangliba matam si minute kunni thoi khaktani Anjali Dangle ga wari sanare masidagi makhoi mungnare adugi matungda bedroom da amuk pusile magi tight fitting oiba jeans adugi matungda mabu rape chathai haibani madugi matungda amuk magi tight fitting jeans to amuk setchilaga yumda lei masida Anjali Dangle na floor tarasi makhong na kumtharak laga complex tu dage mapan tholakibani aina honorable court ta haijaninglibadi hairiba mayam si supnagi minute kunni thoi khaktada oi thokadra haibisini Your Honor, physical assault ki case singda fingernail scraping tobagi evidence si khanabada yawi. Karigum Rohan Khurana na Anjali Dangle da thawong tu taseng satharam labadi. Anjali Dangle gi blood traces ki skin Mr. Khurana gi fingernail singda medical examiner na phanglam gadabani. Adubo Rohan Khurana gi medical report si yengbiu. Your Honor, masida fingernail gi section si hangaga leibasini. Masigi matungda medical report adu paiduna medical examiner hari aikhoina check to hodre sir kari wanu hari budubo ai tasena masi madi kautho ore sir kari kautho e haiba masi hairaga just na kasle da mo onsindur hangi kasle medical report si nang check to khidabra masi tangai fadana yawgada evidence amani matang sida advocate Hiral Gandhi hari Your Honor, Dr. Vasan Tambena Anjali Dangle bo examine to bani Dr. Aduna Anjali Dangle ki fingernail singdagi scraping collect to khibani aduga laboratory na scraping da accused ki skin amadi blood traces fanki masigi photograph sing asida yengbiu makha tana tarun salujana mohari masigi photograph sing asigi tongan wari sing leigani kana gumbana mi amabo namsinba jingsinba matamda mi aduna inthok na soidan honagani resistance ki mark singsi mahusana mang thangba body ki saruk sing oina tagadabani haibadi chest arms upper face ta back side ta tabagi maram leite masigi takpam sing asin adum tai thawdoksi semjin sajin bini haibasi adum takjare masi pumnamaksi supna gi 22 minutes ki manungda oi thoktabani Anjali Dangle na lana masigi rape case asi charge toksin bani Hiral Gandhi na hairi Your Honor, victim gi inner thigh da leramliba asok pasina dum takchadribra tasengna nam haduna magi mathakta thogdok si chathaki haibasi asumna matang asida loisilladuna mathangi hearing 24 October da amuk chathagani haiduna jasna lauthoraki aduga mathangi senda tarun salujana yumda phamlingaida call amalai hello sir Anjali Dangle gi yumlo naba Sujata Kamblena karigumba kharadi uhowi hairi sir adubu ma court laktuna wafam si phongdok pudi pamdi hairi sir ai mangoda phone si pijage mag wari amukta sanabi sir piu kurumjari sir hayo numitu danangna Anjali Dangle gi kari ubu famki sir numitu gi ayukta aina mapanda phi phauringaida Anjali shooting gi damak chatki mana chatkiba matamduda fajana dum chatkibu aduga nungthilda mana rikshodagi kumtharaga mamaida phi ama kupsilaga halaki okay thank you Sujata thank you asumna wari sanarba matung mathangi senda court ta ulai tarun salujan hari Your Honor, PW6 Pramod Dangle bo examine to pami asumna haibadagi Anjali gi mabung Pramod Dangle thoglaktuna witness box ta lepi tarun salujana Mr. Pramod July tang nipa numituda nangi nachanupina yumda halakpa matamduda nupa aman rape chathakre harakpa matamda nangonda asawa mata pokhidabra karigi poktane aina nupa dugi makhongdu kaktharpa pamki aduga kari tawkiba aigi imaga ipaga na ibu khamjinki oh nangi ima babana nangbu fajanki haiba oh adu waragadi nangna sawbadagi yumdadi kari tawki nangi nachanupibo nangna imungda chingsindur puselaga phukigo karigidamakta nupa adugi yumduda nupi amana mathanta chatkibano masigi wakalsi mangonda leitabra maramdi masi family gi ijat ki wafamni karigum nupa amana rape torba matungda nupi du yumda halaklabadi akoibda leiba miyamna
imungdugi miyoi singbu ngangnagani kaidongmaida kauroi yengwase rape victim Anjali gi mabungni yengwase laklisi magi mamani magi mapani nang siang nakumo oidaba ngangbagi punishment si chahi taret kaisum sangda leibani aduga ingonda witness taruk lei nangna nangi nachanupi da phokiba matamda uhoba makhoidu kaurakpa pamra aina igi ichanupi bu foi adu kaidorage mana laluradi phuba dabani matau karamna kamdongna mongonda foi khutna phubra mafam kadai kadai da foi mamai da phubra hoi sir aduga teidi kai kai da foi swai da foi sir aduga magi tunglung thamga saruk manangan da su foi thank you Pramod thank you yare changkiba yarani asumna Pramod changkraba matungda Tarun Salujana just hari your honor Anjali Dangle bo re-examine to pami asumna haibadagi Anjali Dangle tholktuna lepi Tarun Salujana hangba hore Miss Dangle thokriba thokdoktugi matangda marik chumna fajana ningsingliba natra nangi statement recording to matamduda nangi nabungna nangbu phuki haibasi kauthokbra your honor police the lan haijenduna honorable court minamani Anjali na hari sarna ibu hana ezol chathabani adugi matungda aigi ibungna phogani Hiral Gandhi na hauguttuna hari your honor defense counsel na Anjali Dangle inner thigh da leiba asokpa singdi kauthoi masidi magi babungna sogan boiroi Tarun Salujana mo your honor aina haijari sidi maithong da amadi magi body gi asokpa singdu khaktani masidi aigi client oiroi Hiral Gandhi na hari sir inner thigh da sokli basigi matang da su khara panbiu madugi kanaba kari madugi wahan thokna kari madugi sign du adol chathabagi sign nate sir masi force to wigini haibasi mayik senglabani asumna nakan animaktagi awai akhum tawduna yenarakpadagi advocate animakta just na chamber da lakna ba hairaduna numit asigi hearing matang asida loisanki mathangi hearing da Tarun Salujana evidence ama puthorakki puthoraklibasi atai kari sunate accused Rohan Khurana gi yumgi CCTV camera gi footage adu yawba hard drive ni anoba evidence ama puthorakpasigi matangda hana khangalamde haiduna advocate Hiral Gandhi na su yamna kanna yelaki just ki maiki dagi su harib evidence asi aranba oiramlabadi Tarun Salujagi tha taruki license suspend tawgani fawba harake CCTV footage asi utringaida Tarun Salujana Anjali Dangle Miss Dangle July tang nipan yung mangda July tang marida su nahak Rohan Khurana ki yumda chatki ko chatki aduga July tang marida nahak na kumtharak pada lip season nakiba adugumna tang nipan da su lip season nakiko masinangi statement de yawi aduna ina confirm to pamagini hoi chumi asumna hairaba matungda CCTV footage adu projector kapthoktuna Tarun Salujan hari masi rape chathaki hariba July tang nipan numitugi footage ni your honor aikhoina yamna sengna ubu fangi July tang nipan numit sida Anjali Dangle na lakpa matamda magi masamsi pundana thadoklaglai adubo masigi mamang July tang mari da lakpa matamda di Anjali na magi masamda mogra flower hapaglai your honor aina mamang da su court haikre Rohan Khurana gi betagi fangkiba leidu akangmani nupi singna matam pumnamakta tagat tekpa fresh oiba leising chingani akang badi kaidau ngai da chillaga lakloi swai sida logic oiba khara leiri July tang nipan da police na phangkiba leisingdu July tang mari dagi ta aduna lehubo leini Anjali Dangle na Rohan Khurana gi beta leramani adugi matungda amuk July tang nipan da amuk lakpani matang sida Hiral Gandhi na marak thalei your honor mahak na amuk lakhibagi maramde rape tawgani haibasi mahak na expect tawrude defense ki theory matung ina hairisi Rohan Khurana amadi Anjali Dangle si yanaraga loinaraga rape ki charge si lan tawsil ai haibani IPC section 375 ki matung ina sex to haibasi masana yaba permission lobasi matam punmukta mathuktai Tarun Salujana amuk hari sex haibasi masi private matter ni bedroom duda camera natraga witness amata leite aikhoina matau karamna khanga dawribano masi July tang marida consensual tormani masi July tang nipan da nate Hiral Gandhi na hari victim gi inner thigh da leiriba asokpa sina dum tai July tang nipan da ayaba yaudana thabaksi chathabani haiba asumna nakal animaki wa tarba matungda just na mathangi hearing November 8 da amuk hanna chathagani haiduna lauthori
ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯕꯦꯝꯕꯔ ꯇꯥꯡ 9 ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯀꯣꯔꯠꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯑꯦꯗꯚꯣꯀꯦꯠ ꯇꯔꯨꯟ ꯁꯂꯨꯖꯥꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯃꯃꯥꯡ ꯊꯪꯕ ꯕꯤꯜꯗꯤꯡ ꯆꯪꯐꯝꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯁꯤꯡꯅꯤ ꯌꯣꯔ ꯑꯣꯅꯔ ꯃꯃꯥꯡ ꯊꯪꯕ ꯆꯪꯐꯝꯒꯤ ꯂꯦꯐ ꯁꯥꯏꯗꯇꯅꯤ ꯁ꯭ꯇꯤꯌꯔ ꯀꯦꯁ ꯂꯩꯔꯤꯕꯁꯦ ꯑꯗꯨꯒ ꯂꯤꯞ ꯂꯩꯔꯤꯁꯤꯅ ꯃꯃꯥꯡ ꯊꯪꯕ ꯆꯪꯐꯝꯁꯤꯒꯤ ꯔꯥꯏꯠ ꯁꯥꯏꯗꯇꯅꯤ Anjali Dangle na changlakibasi mamang thangba building gi changpham asigi left side tagini haibadi staircase tagi changlakpani adubo mahakki statement ta mahakna pankibada July tang 9 da mahakna lip season haina panki kari gidamakta mahakna minam libano adubo aina makha tadringaida Mr. Khurana gi wafam khara court asida phongdokka pami Mr. Khurana tholaktuna witness box ta lepi court nangi wa khudimuk tari nangi haining basimdu hayo Masigi matungda Mr. Khurana na wafam phongdokpa hore Anjali Dangle ga igasi tha tarukki mamangdagi thengnarakibani mahak aigi junior costume assistant oina leirambani aina hana mangondadi khangan khidri adubo madugi matungda nongma aina film set tawringaida asumna hairaga numittugi wari du ulei ngaiko second amata hello sida chango masipo Nang English pa thok tabra thoi sir adudi sida irisi karino photography prohibited haibani sir kadaino nangi phone du piro kadaino phone du piro matung di aigi ayaba yaudana aigi photograph lo yaroi chalo na thok toro numit kharani gi matung da ai party mafam amadagi yam theng halaki ai adum set tawfam du oina chale aina khanbada matamdu ayuki pung mari mu oigani Good morning, sir. I got a coffee for a ona spot ayo. Funny, sir. My hack later Bumutunda, Angelina, coffee puraga, I yell from car the Changlaki. Sport boys in Kanamata later, bra. Sir, how's it forward? Kanamata lactri, sir. Coffee see, Nanga Semla bra. Nanga Igi coffee semle. Aigi, Potos Nanga Lobo Pami. Ado, Nanga Ibo, kissed over the palm the bra. Ai, Kundi, sir. Sarti yung palabani. Draw siyang do. Madugi manung da script yaubani. Madugi script tugi costume presentation kuding magtu prepare to bahoro. Aduga kriti da amuhay. Kriti, Anjali ka khangno. Aigi mathangi film gi costume designer ni. Asumna kriti ga sakhang narba matung Mr. Khurana na Anjali da. Congratulations Anjali. Thank you sir. Asumna masigi matung dagi Rohan Khurana amadi Anjali Dangle film director amaga costume designer amaga lainaba mari sinataba masigi mataida tongan mari ama lainaba hauraki adugi matungdagi aina mangonda maram laidana call tawrpa yaroi tawrkanu haiki aigi tongan ba fleta ibani unaba hauraki maduna aigi khwaidagi chawba asoiba madi oikre masidagi Anjalina aigi mapu oina bhonaraki asumna aikhoi ani tonganba mari amada ka hena naksinarpana nongma aikhoi ani karigumba maram amadagi saunaraki madudagi shooting mafam amadagi Anjali bu aina chaiduna tanthoki nangondagi hena talent leiba mayam ama lei masigi thabaksi ataini hekta taraina tauge fangnaba nate aina nangsi kamdoba mino haiduna yenglaga lakani aduga nangna aigi nupi oinaba su honarakli namito engondi matung tarakpada amuk hana aibu nangna control tawnerba honarakano nangna madugi wakaldu thadokpa ngamlaba matamda amuk halaga mafam sida lakpa yani masigi thabaksidi tension ge masina ise manghalabane madugi matung numit kharani leiraga July tang 9 da Anjali na ingonda call tawruktuna lan khre haijarki mangi call lakpa matamduda ai yam ngaki hello sir ai sarga minute amata wari sanajaba yagadra ai yamna soikre sir aina sarda yeluba adugi damakta sarna aigi career sembirakpani ai atopa karimata pamdre sir ai sarbu yam miss tawi sir pare mirana nangonda hanglap costume singdo nang ready tawrbra madu puraga yangan balao asumna phone wari sanaraba matungda film asigi hawrakpa sindasu utkiba Anjalina costume sing yangan bala kibagi sin adumak ulai sin asida Rohan Khurana na Anjali Dangle bo nam habagi maung amata yaude hanadagi loinarakba mari adugumna makhoi ani harau na loinaki
Rohan Khurana gi bedroom da Anjali bu pusin kiba asidasu Anjali mai thong da momon nok tuna changki masina takpadi case asida karigumba kharadi phumduna chali haibasi Anjali gi minok asida aikoina su adum irai laina uba phangi asumna Rohan Khurana na wari asi liraba matungda court ki sinda amuk ulai aduga advocate Tarun Salujana just hari your honor masi rape nate your honor Miss Dangle na July tang nipanda karigidamagta staircase sijanakibano atay maram amatagi nate maram haibubo mafam duda CCTV amata install tawde July tang nipan namitu da mahakna taseng na tawkibda masini asumna Tarun Salujana haibu matungda namitu da Anjali na staircase sijanakibagi mawongdo ulai sin asida Anjali na marai bakna walda hanjan yashin jabagi saktam adu ulai sin asigi matungda Tarun Salujana amuk hari masini mahakna numituda yamna natai chadana mahakna staircase sijanakibagi mawongduni Mr. Rohan Rabi Khurana na Miss Anjali Basudeva Dangle gi hakchangda namja namtheknaba amata tawkhiba leite masigi case Miss Dangle bo rape tawbagi case nate masi mahaki revenge ni masi hairaga ai swaida pothajage your honor wafam si hairaga Tarun Saluja famtake advocate Hiral Gandhi na amuk closing statement pirai your honor Indian Penal Code na clear oin hari madudi karigumba nupi gi sakti bo namsinduna thamlaba amadi karigumba makoi gi mathakta sexual act chathaki haibagi medically proof tawraba aduga karigumba nupi duna magi mayokta magi ayabu yaudana thawongdu chathaki haina nupi duna court ta admit tawraklagadi madu adum proof tawrmani accused na karigumba polum ama pire haibase proof tawnanabagi damakta evidence ama darkar oi Defense Council na kadai dagina wari mayam ama semjan sajilaga liri adubo wari duda saugatpa yaba evidence ti amata leiti ahanba wari da investigating officer Milen Kasle gi wari aduga anisubo wari da rape haibasi minute kunithoi khakta do oithokloi victim da hangbiu rape ki damakta di subnagi 5 minutes na inapne aduga ahum subo wari da accused amade victim yanaraga mari leinabani adubu case asidi makoi ani yanaraga mari leinaba leinadabagi nate case asidi July nipan da Anjali bo rape tawkhi natraga tawkhi de haibagi case ni masigi matungda hujik fawbagi oina defense na chapchaba evidence puthokpa ngamdrabani na mahakna court asida aranba ama tawre hard drive ki wari aduga amu Rohan Khurana gi wari dalai karigumba ikoini accused ki statement mahakna July nipan da rape tawkhi de haibasi thajaraba fawbada asengbada di mahakna matam sangna rape chatharga lagni maramdi mahakna indirectly nupi sida haire karigumba mahaka loina daba targadi nupi sigi career da sogalakani haina section 375 na clear oin hari madudi sexual act chathabagi damakta ani makni yanaba ayaba lawugi mathok tai victim gi maithong masaksi malem sidagi lotsin thamkibadi yai adubo Anjali Dangle na sexual crime gi case asi malem masidagi masigi warusin asi purakpa pami your honor masigi case asi Anjali Dangle khaktagi maramda nate tungda tholakadaba ataidasu masina kanaba ama oirani honorable court ta ina haijari madudi masigi awangwa thaki miyoi sibo matik chaba chap chaba dandi du pibiu thank you masigi matungda amuk just na hairakpagi matung ina defense council gi maikai dagi amuk hairei your honor trial asi horakpada Miss Gandhi na masigi photograph si ulaga Mr. Khurana da wafam kaya haiki Anjali Dangle na de Rohan Khurana gi venda mabo molest we hari adubo mahakna kanaguma amada complaint tawkhide yamna ngaklipadi Anjali Dangle na mahakpo molest tawre hairaba fawbada Rabi Khurana gi yumda chalurisini adugo mahaki mabungna mahakpo phuwada mahaki mamaida body da sokpasingdo honorable court mahakna phongdokhide July tang nipanda Anjali Dangle na staircase season lip season kide haibasi honorable court natraga police ta haikibra masi masu haikide Anjali Dangle si oithokpa yaba achumba witness oibra oide asumna Tarun Salujana wafam khara phongdoklaba matungda court ki atenba recess ama loki aduga court asigi mapandana rapist po sibagi dandi piu Anjali Dangle ge achumba wail fangalu haiduna yamlaba miyamna thomjin nartuna police ka muknari masing yamlaba miyam asibo control tawnaba police na ising kapsin dun honari aten ber recess asigi matungda just na mayam no wafam khara asumna phongdorei prosecution amadi defense ke argument sing tar matungda
division court na thase madudi nakal animak na tungan ba makoy gi mityeng da nakal animak adum chumni adubo asigumba complicated oiba case singda supnagi decision amakaklei law follow tawbatai aduga karigumba case kharada law si yam clear oi karigumba nupa amana nupi amagi pangal sakti gi mathakta leirakpa asigumba makalge case asigumada amadi makoi anigi marakta sexual act ama sathaki haibasi medically proof tawraba aduga karigumba magi ayaba yaukhide haina court ta admit tawraklaba adu oiragadi accused na solid oiba evidence puthoktriba fawbadi court na nupi dubu thajaba tabani asumna under section 375 376 340 342 354 amadi 506 Indian Penal Code ki matung inna court asina asumna judgment tawre madudi Mr. Ravi Khurana bo chahi tara kaisum sangda leiba masi hairaga court ki hearing asi matang asida loisile hairki advocate Tarun Salujadi court ki judgment asida ipen pende mahakna thoglak laga Ravi Khurana da hari petition si amok review tawna ba aina file tawri aingonda yengo nangi asahan kano asumna hairam laga Tarun Saluja thoki Ravi Khurana ana mahaki nupi da hairami kainas masina aroiba nate advocate Tarun Salujana judgment asibo challenge tawgani hairi wafam sitar ba matungda mahaki nupi na amuk khumlai Rohan aigi damaktadi masina aroibani best of luck asumna hairam laga mayum da hanki aduga Ravi Khurana su kaisum sangda puna na bagi damakta police na gari ti kakadali court ki building mathak asida Anjali leptuna leiriba si ningamdana yengduna gari asi thauki aduga Anjali Dangle na su ningamdaba nungaitaba fawu matau amakhakta Ravi Khurana bo yengduna lehawi makoi anigi mityeng asina mayamna chamamna dun leiramba wafam khradi ipong phongbugum tawraklei mayamna ngasai makai oigadra natraga oiroidra haiduna khaliba case asigi asengba langla langchil asengba maram punmak adu haujik miku kharagi tungda soidana maki khangminargani film asigi loisilakpa saruk fawadi aikhoi punna makha tan wari asida adumak pukning changmina kisi asumna court ki judgment matung inna Ravi Khurana bo police na jail da pukraba matung Anjalina khongthang tapna changlaktuna advocate Hiral Gandhi dhari Tarun Saluja sarna haikiba khudingmakto achumbani achumma ngaktani sarna bo ingonda karigi rape tawgani aibu kanagumba matana rape tawkiba leite adomna aigi damakta pangbikhiba mateng adugi damakta adombo thagachari asumna wahi singsi hairam laga Anjali thoki Anjalina hairam liba wahi singsi tabada advocate Hiral Gandhi haifam khangdana angakpa ma oiki sin asimakni film asigi haurakpa ahanba sinmaktada utkiba mayam ubikibado mikupsida defense council da laikiba advocate Tarun Salujana court ta haikiba wahi sing tapna ningsinglei masigi case asi Miss Dangle bo rape tawbagi nate masidi maki reverse ni pangthokriba thabak khudingmak asi subnagi minute kunithoi khakta oithokloi sathakriba thawong asi Miss Dangle gi ayaba yauraga sathakiba thawong ni Anjali Dangle na hairiba rape case asi lana charge tawbani Tarun Salujana haikiba wahi singsi ningsinglaga Hiral Gandhi na mahakna aranba maikai amada lepdure khanbada ningamdana khangli aduga sin asi loiraduna mathangi sinda Tarun Saluja yumda halaktuna magi nupi da hari case tuda ai maithire aduga aigi license su thataruk suspend tokre asumna hairba matung film asigi aroiba sin amuk ulai sin asida Tarun Saluja ge yumgi doorbell khinglakpada Tarun gi nupina thong hangi advocate Hiral Gandhi ni changlakibase Tarun Salujana congratulations Miss Gandhi Hiral Gandhi na hari sir achumba while fangle haina aina khande Tarun Salujana aikhoina tawribasi achumba while fangnabagi business nate aikhoina tawribasi logi business ni asumna hairaga makoi punna party tawruduna film asi matang asida loisinki film asidagi aikhoina tamba yaba para mayam ama yauri film asidagi aikhoina khangi madudi karigumba nungaina daba kharagi damak mi amagi punsi career mangbo yaba mongda kaido nungda revenge tawroi dabani film asida Ravi Khurana na Anjali Dangle bo rape tawkiba leite karigumba nungaina daba kharagi damak Anjalina Ravi Khurana ri mathakta
रेप केस की चार्ज असी लाना तौसिनबनी तसेंगना लमन खुम्बनी अदुगा रवि खुराना अमदी अंजलि मखोई अनी मरी लैनरुबा नक्सनरुबा असिना मखोई अनिमक्की असोइबनी मसिगी असोइबा असिना लाना चार्ज तौसिलक्पा रेप केस असिगी एविडेंस ओइबदा अचौबा मतेंग अमा ओइखि अरोइबदा फिल्म असिना हाइरबदी अरानब लंबीदा कैदौनुंगदा अतोप्पा मियोइगा मरी थमलोइदबनी अरानब लंबीदा कैदौनुंगदा मी अमबो लमन खोंगे हाइना खलोइदबनी अंजलिना रवि खुरानाबो रिवेंस तौरुबा अदुना महाकी फिल्म की कैरियर दा अमक्पा मसूना संजिनकी असोइबा मरालदे मखोई अनिमक्कीने फिल्म असिदगी लौसिनबा याबा अफबा अदुतमक अइखोई लौसिनमिनसी यामना तेलबा मियोइबा अइखोइगी पुंसिनी अफबा अचुम्बा लंबीदा चटमिन्नदुना अइखोई खुदिंगमक नुंगसी चानना अमत्त ओइना पुन्ना हिंगमिनसी लोइनना लोइसिलक्पसिदा निंगसिंगजबा अमना अइ इसामक मीडिया की थबक थौरम खरदा तंगाई फदना माइपुनरगा लैबना मरम ओइरगा वीडियो सी तोइना थागतपा ngamjadabani अदुमकपो यारिबा मखैदि यामना तोइना थागतपा ngamnanaba होनजरके मसिगिदमक पुमनमकना पेंथोकपिगनी मथंगी नुंगाइरबा फिल्म अमदा अइखोइ पुन्ना अमुक हन्ना थेंगनमिनसी ngasiगी ओइनदि पुमनमकपो अकोंग सानबा थोकसोमना अमुक्का हन्ना इकाइ खुमनजरगा मतंग असिदा टेंशन जरी।